ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯂꯤꯇꯔ ꯁꯨ ꯋꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯍꯥꯏꯕ ꯉꯥꯔꯦꯟ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯣ ꯉꯥꯔꯦꯟ ꯄꯨꯖꯔꯛꯑꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯂꯩꯔꯦ ꯈꯔ ꯑꯗꯨꯗꯒꯤ ꯁꯤꯅ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯁꯤꯗ ꯊꯕꯤꯒ ꯒꯖꯔꯒ ꯍꯋꯥꯏ ꯃꯇꯣꯟ ꯀꯣꯠꯅꯕꯁꯤꯒ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯏꯀꯥꯏꯕ ꯂꯣꯏꯔꯦ ꯆꯥꯗꯤ ꯆꯥꯔꯛꯑꯒꯦ ꯑꯗꯨꯝ ꯃꯄꯥꯟꯗꯅꯤꯅ ꯃꯌꯥꯝ ꯑꯍꯟꯕꯁꯦ ꯌꯨꯝꯖꯥꯟ ꯍꯩꯊꯒꯦ ꯃꯃꯤꯡ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯉꯁꯤ ꯄꯥꯛ ꯍꯝꯖꯤꯟꯈ꯭ꯔꯦ 하고요. ꯌꯥꯝ ꯑꯗꯣ ꯑꯩꯅ ꯉꯥ ꯂꯩꯕ ꯆꯠꯂꯤꯁꯦ ꯈꯣꯡꯅ ꯉꯥꯛꯇꯅꯦꯕ ꯁꯥ ꯂꯩꯕ ꯆꯠꯄꯁꯨ ꯑꯗꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯍꯥꯞꯄꯝꯒꯦ ꯆꯠꯄꯒꯤ ꯉꯔꯥꯡ ꯆꯠꯂꯨꯕꯒꯤ ꯃꯌꯥꯝ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩ ꯇꯥꯟꯅꯅꯦ ꯆꯠꯂꯤꯁꯦ ꯃꯔꯛꯄꯥꯛꯇꯒꯤ ꯈꯣꯡꯅ ꯉꯥ ꯂꯩꯕ ꯈꯣꯡꯅ ꯍꯥꯏꯕ ꯌꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯅꯨꯡꯒꯤ ꯒꯦꯠ ꯌꯧꯔꯦꯕꯀꯣ ꯅꯨꯡ ꯆꯪꯗꯣꯔꯦ ꯁꯤ ꯒꯦꯠꯁꯤꯁꯨ ꯁꯣꯗꯣ ꯂꯩꯇꯣ ꯀꯥꯔ ꯆꯪꯗꯣꯏꯅꯤ ꯁꯤ ꯑꯃꯨꯛ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯇꯦꯗꯤꯌꯝ ꯂꯩꯕꯗꯣ ꯈꯨꯃꯟ ꯃꯅꯨꯡꯒꯤ ꯑꯗꯨ ꯌꯧꯅꯕ ꯆꯠꯇꯣꯏꯅꯤ ꯃꯌꯥꯝ ꯑꯅꯤꯁꯨꯕ ꯒꯦꯠ ꯌꯧꯔꯦ ꯃꯅꯨꯡꯒꯤ ꯁꯤꯗꯩꯗꯤ ꯌꯥꯝ ꯀꯟꯅ ꯂꯥꯞꯁꯤꯜꯂꯛꯇ꯭ꯔꯦ ꯌꯥꯝ ꯑꯥꯗ ꯍꯩꯉꯥꯟ ꯃꯆꯥ ꯑꯃ ꯂꯩꯁꯦ ꯑꯁꯤꯗꯅꯦꯕ ꯑꯩꯈꯣꯏ ꯂꯩꯐꯝꯁꯦ ꯌꯧꯗꯣꯔꯦ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯂꯦꯗꯣ ꯁꯤꯁꯤꯅ ꯑꯂꯨ ꯍꯥꯞꯄꯤꯌꯣ ꯍꯥꯏꯕꯈꯩꯗꯣ ꯑꯂꯨ ꯐꯝꯃꯦ ꯉꯁꯤꯗꯤ
적세요. 한덕 인점다하게 가렌 아한데 샤지 이거 다르게 alu mà hấp này em alu hấp tôm hai bạn cái này piece mà đi thua hấp này
मैं मतलब ये चाप जो है मिना वीडियो चालू से तो